Huran Lanada Manipurgi territory Lansalaki Bamyo Kudingmaki Matakta Akan action Lokalagani Haina Union Home Minister Amit Shah Cocomi Thazaba Pirakre. Wafama Singasi Coordinating Committee on Manipur Integrity Gi Myoitara Humdoina Saba Delegation Amana Union Home Minister Amit Shah Unarura Bamatung Committee Asigi Media Coordinator Somarendro Thokchomna Kudek Piduna Thadurakpa Cherolamana Fongdorakani. Union Home Minister Amit Shah Unaki Badugi Matangda Cherol Aduna Hai Manipurgi territory da Naronda Changlakpa Khudingmak Chap Chana Thengnagani Madugidamak immigrants Singi biometric Lobugi Tabak Paikhatpa Hokre Indo Myanmar border fencing ga Mari Lainana Manipurgi Sarukta fencing Tobugi Tabak Kumang Chaksuna Pangtung Naba Honaragani Manipura Tonganba administration ama thambagi wafam amata leite haina Union Home Minister Amit Shah Fongdoraki hairi Cheroladuna Makata na hai Manipura tangdulai taba phibam ama purakna ba honabada miyamna achoba thodang lobiyu haiba wafam ase Cocomina Manipurgi miyamda yauhanbiyu Manipurgi National Highway Sing Mahau Sagum Satok Sasin Yanaba Mathau Taba Security Convoy Lagliba Numit Kharani asigi manungda Thazilagnaba Thorang Tore Loinana Cocomina Mapung Oiba Thodang Lauraga Kukigi Luchingba Singa Wari Saduna Tangdulai Taba Pibam Puraknaba Union Home Minister Amit Shah Kangalaki Hainaso Cheroladuna Maka Tarakli Amaromda Cocomi delegation aduna Intelligence Bureau ki Director amasung North East ki Security Advisor AK Mistraga su unaraki hairi Unabadu da Cocomi ki Maikadege Manipura Thongli ba Iranga sige Horakfam illegal immigrants ki issue cross border narco terrorism ki wato forest ki lamanghan taghalakpagi oiragliba fibam amade sugi ground rules tugairakpaga mari lainaba wafam seng pukhatki Wafam Singadu Ministry of Home Affairs ki officials singna hakchina lobaga loinana Manipura thokliba irang asi athubada loishinaba state government amadi mari lainaba stakeholders singda mateng pangani haiba wafam sing thazaba piraki haina Cocomi ge cherol aduna makatari